ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯍꯤ 6-7ꯃꯨꯛ ꯁꯨꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯥꯏꯖꯥꯎ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯒꯤ ꯃꯃꯤꯡꯕꯨ ꯅꯤꯡꯉꯥꯏꯖꯥꯎ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯂꯪꯐꯩꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯤꯗꯤ ꯂꯣꯏꯔꯤꯁꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯃꯈꯣꯜꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯅꯤꯡꯉꯥꯏꯖꯥꯎ, ꯏꯃꯥꯒꯤ ꯅꯤꯡꯉꯥꯏꯖꯥꯎ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯀꯅꯥꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯈꯨꯝꯂꯛꯇꯦꯅꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯈꯣꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯦ꯫ ꯑꯦ, ꯑꯁꯤꯗ ꯂꯩꯔꯦꯅꯦ, ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝꯕꯤꯕꯒ ꯅꯠꯇꯦꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯅꯤꯡꯉꯥꯏꯖꯥꯎ, ꯅꯪꯕꯨ ꯅꯅꯥ ꯄꯪꯂꯕ꯭ꯔꯣ? ꯀꯧꯕꯒ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯈꯨꯠꯇ ꯂꯩꯈꯣꯝ ꯈꯔ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯑꯃ ꯀꯟꯅ ꯁꯦꯝꯂꯤ꯫ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯁꯥꯃꯨ ꯁꯥꯔꯤꯅꯤ꯫ ꯑꯦ, ꯂꯩꯈꯣꯝ ꯄꯥꯏꯔꯒ ꯀꯅꯥꯅ ꯁꯥꯟꯅꯧ ꯍꯥꯏꯕꯒꯦ ꯅꯪꯉꯣꯟꯗ? ꯅꯈꯨꯠ ꯀꯥꯏꯗꯣ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯤ, ꯍꯧꯒꯠꯂꯨ ꯊꯨꯅ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯁꯥꯟꯅꯩꯅꯤ ꯀꯩꯅꯣ, ꯑꯩꯅ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯗꯤ ꯅꯈꯣꯏꯅ ꯌꯥꯕ꯭ꯔꯥ? ꯅꯈꯣꯏꯅ ꯂꯩꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯈꯣꯝꯅ ꯁꯦꯝꯂꯒ ꯁꯥꯟꯅ ꯇꯥꯕ꯫ ꯍꯣꯏꯁꯦ, ꯍꯧꯒꯠꯂꯣ, ꯅꯄꯥꯅ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯍꯥꯏꯕꯗꯣ ꯏꯃꯥ ꯁꯣꯏꯗꯅ ꯂꯩꯍꯟꯒꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯎ꯫ ꯏꯃꯥ, ꯑꯁꯦꯡꯕꯒꯤ ꯂꯩꯍꯟꯒꯗ꯭ꯔꯥ? ꯂꯩꯍꯟꯒꯗꯣꯏꯅꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯁꯨꯃꯥꯏꯅ ꯂꯩꯈꯣꯝ ꯄꯥꯏꯔꯒ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯥꯟꯅꯔꯔꯣꯏꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯁꯦ, ꯁꯤ ꯆꯥꯔꯣ, ꯏꯃꯥꯅꯦ ꯉꯥ ꯃꯔꯨ ꯃꯟꯕꯤꯔꯛꯀꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯉꯥ ꯃꯔꯨ ꯃꯜꯂꯦ, ꯑꯗꯨꯒ ꯅꯤꯡꯉꯥꯏꯖꯥꯎꯅ ꯆꯥꯛ ꯆꯥꯔꯤ꯫ ꯏꯃꯥ, ꯌꯥꯝꯅ ꯍꯥꯎꯋꯦ, ꯆꯥꯎ ꯂꯣꯏꯅ ꯆꯥꯊꯣꯛꯑꯣ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯉꯥꯏꯖꯥꯎ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯊꯣꯛꯏ꯫ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕꯗꯣ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ, ꯏꯄꯨ ꯆꯥꯎꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯆꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯥꯔꯨꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯅꯦ, ꯆꯥꯔꯨꯁꯤꯅꯦ, ꯃꯣꯏꯗ ꯍꯧꯕ ꯆꯨꯗꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣꯅꯦ, ꯆꯨ ꯍꯨꯔꯥꯜꯂꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯉꯥꯡ ꯃꯔꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯏꯄꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯇꯨ, ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯨ ꯃꯌꯥꯝ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡ ꯃꯈꯣꯏ ꯃꯔꯤꯗꯣ ꯍꯧꯔꯤꯕ ꯆꯨꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯪꯒꯣꯜꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯂꯤ꯫ ꯌꯨꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯏꯪꯈꯣꯜꯗ ꯍꯧꯕ ꯆꯨ ꯑꯗꯨꯕꯨ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯎꯕꯁꯤ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯦ ꯇꯨꯃꯤꯟꯅ ꯆꯪꯁꯤꯀꯣ꯫ ꯊꯣꯏꯕ, ꯅꯪ ꯍꯦꯛꯇ ꯂꯥꯡꯂꯛꯏ, ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯆꯨ ꯑꯃ ꯍꯦꯛꯇ ꯊꯨꯗꯦꯛꯁꯤ, ꯑꯗꯨꯒ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯂꯁꯤꯀꯣ꯫ ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ, ꯏꯄꯨ ꯆꯥꯎꯕꯅ ꯎꯗꯅꯕ ꯃꯑꯣꯡꯗ ꯆꯪꯁꯤꯀꯣ, ꯃꯥꯅ ꯎꯈ꯭ꯔꯕꯗꯤ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ, ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯌꯥꯝꯅ ꯂꯤꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯊꯣꯡꯒꯥꯜꯗꯨꯗ ꯇꯞꯅ ꯃꯀꯣꯛꯇꯨ ꯄꯥꯛꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯉꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯆꯨꯅ ꯍꯧꯈꯤꯕꯅ ꯃꯔꯛ ꯑꯗꯨꯗ ꯆꯪꯕꯗ ꯃꯄꯥꯜꯗꯒꯤ ꯌꯦꯡꯕꯗ ꯎꯔꯝꯗꯦ꯫ ꯍꯧꯔꯤꯕ ꯆꯨ ꯃꯌꯥꯝꯗꯨꯕꯨ ꯌꯥꯟꯗꯨꯅ ꯅꯤꯡꯉꯥꯏꯖꯥꯎꯅ, ꯊꯣꯏꯕ, ꯆꯨꯁꯦ ꯀꯔꯝꯕ ꯍꯦꯛꯁꯤꯒꯦ? ꯊꯣꯏꯕꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯁꯤꯅ ꯐꯅꯤ, ꯁꯤꯅ ꯌꯥꯝꯅ ꯆꯥꯎꯏ, ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯍꯦꯛꯇ ꯉꯝꯂꯣꯏꯌꯦ, ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯁꯤꯗꯤ ꯍꯦꯛꯇ ꯍꯦꯛꯀꯗꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯆꯨ ꯑꯃꯈꯛꯄꯨ ꯃꯈꯨꯠꯅ ꯅꯝꯊꯗꯨꯅ ꯊꯨꯗꯦꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯦꯛꯎ ꯌꯥꯗꯦꯅꯦ, ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯁꯤꯗꯤ꯫ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯈꯨꯠꯅ ꯆꯨꯗꯨꯗ ꯀꯟꯅ ꯅꯝꯗꯨꯅ, ꯑꯄꯪ, ꯁꯨꯃꯥꯏꯅ ꯀꯟꯅ ꯅꯝꯊꯧ, ꯆꯥꯕꯗꯤ ꯅꯪꯅ ꯌꯥꯝꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ, ꯊꯨꯠ ꯂꯥꯎꯕ ꯆꯨ ꯑꯁꯤꯕꯨ ꯊꯨꯗꯦꯛꯄ ꯉꯝꯗꯦ ꯀꯥꯏꯅ꯫
ꯃꯈꯣꯏ ꯃꯔꯤꯅ ꯆꯨꯗꯨꯕꯨ ꯃꯈꯣꯡꯗ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯨꯗꯨ ꯇꯦꯛꯂꯤ, ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯁꯦ, ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ꯫ ꯊꯣꯏꯕꯅ ꯃꯈꯣꯜꯗꯣ ꯈꯔ ꯍꯧꯔꯞꯅ, ꯑꯩꯗꯤꯅꯦ ꯃꯈꯣꯛ ꯁ꯭ꯋꯥꯏꯁꯤ ꯆꯥꯒꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯤꯕ ꯆꯥꯎꯕꯅ ꯏꯪꯈꯣꯜꯗ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯃꯤ ꯆꯪꯕ ꯖꯥꯠꯂꯥ? ꯃꯤꯒꯤ ꯃꯈꯣꯜ ꯇꯥꯏꯅꯦ꯫ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯔꯦꯡꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯕꯨ ꯆꯥꯎꯕꯅ ꯎꯔꯗꯨꯅ, ꯍꯩ, ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ? ꯆꯨ ꯍꯨꯔꯥꯟꯕ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯑꯦ, ꯏꯄꯨ ꯆꯥꯎꯕꯅ ꯎꯈ꯭ꯔ ꯃꯥꯜꯂꯦ, ꯃꯥꯅ ꯇꯥꯟꯅꯔꯛꯄ ꯁꯣꯏꯔꯣꯏ, ꯆꯠꯍꯧꯔꯁꯤ꯫ ꯆꯨꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯈꯨꯠꯇ ꯂꯤꯆꯩꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯇꯨꯝꯂꯤꯉꯩꯗ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯗ꯫ ꯑꯩꯅ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈ꯭ꯔꯕꯅꯣ? ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯜꯂꯤꯗꯀꯣ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯨ ꯃꯀꯛ ꯑꯃꯃꯝ ꯆꯤꯛꯇꯨꯅ ꯆꯥꯔꯤ꯫ ꯊꯣꯏꯕꯅ, ꯍꯥꯎꯌꯦ, ꯈꯨꯊꯨꯝ ꯑꯃꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯎꯅꯤ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏ? ꯑꯩꯅ ꯍꯥꯏꯈꯤ ꯍꯥꯏꯔꯒ꯫ ꯁꯨꯃꯥꯏꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯏꯀꯣ꯫ ꯍꯌꯦꯡꯁꯨ ꯆꯥꯁꯤꯔꯣ ꯁꯨꯃꯥꯏꯅ ꯍꯨꯔꯥꯜꯂꯒ? ꯌꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯤꯡꯉꯥꯏꯖꯥꯎ ꯃꯈꯨꯠꯇꯁꯨ ꯃꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯕꯨ ꯆꯤꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯑꯃ ꯇꯧꯗꯨꯅ ꯆꯦꯡꯈꯞꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯕꯨ ꯂꯝꯄꯥꯛꯇꯒꯤ ꯀꯧꯕ ꯆꯠꯅꯒꯗꯧꯔꯤꯕꯁꯦ꯫ ꯂꯝꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ, ꯉꯥꯡꯅꯕ ꯋꯥꯏꯗꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ, ꯀꯔꯤꯅꯣ ꯃꯥꯅ ꯆꯤꯛꯇꯅ ꯆꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯅꯪꯅ ꯆꯤꯛꯂꯤꯕꯗꯨꯕꯣ ꯀꯔꯤꯅꯣ? ꯏꯃꯥ, ꯆꯨꯅꯤ ꯆꯨ ꯆꯥꯏꯅꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯆꯨ? ꯁꯤꯗ ꯂꯥꯎ ꯅꯪ꯫ ꯅꯤꯡꯉꯥꯏꯖꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯆꯨꯅꯣ ꯅꯪꯅ ꯆꯥꯔꯤꯕꯗꯣ? ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯏꯄꯨ ꯆꯥꯎꯕ ꯍꯣꯏꯗꯒꯤ ꯊꯣꯏꯕ ꯍꯣꯏꯒ ꯍꯨꯔꯥꯜꯂꯤꯕ꯫ ꯌꯥꯝ ꯍꯥꯎꯖꯥꯅꯤ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯝꯕꯤꯔꯩꯅ, ꯍꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯒꯨꯝꯅꯁꯨ ꯍꯨꯔꯥꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯒꯦ? ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯕꯅꯣ? ꯏꯃꯥ, ꯊꯣꯏꯕꯅ ꯍꯥꯟꯅ ꯆꯨ ꯍꯨꯔꯥꯜꯂꯨꯁꯦ ꯍꯥꯏꯔꯛꯏꯅꯤ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕꯁꯨ ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯅ ꯈꯨꯝꯕꯗꯣ ꯀꯩꯗꯧꯒꯦ? ꯅꯄꯨ ꯆꯥꯎꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯀꯣ꯫ ꯃꯥꯅꯒ ꯐꯨꯔꯛꯂꯕꯗꯤ ꯏꯃꯥꯗꯤ ꯈꯛ ꯈꯥꯝꯂꯣꯏꯗꯕꯅꯤ꯫ ꯃꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯍꯨꯔꯥꯜꯂꯤꯅꯦ ꯏꯃꯥ꯫ ꯅꯪꯁꯤꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯄꯥ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯀꯥꯎꯋꯦ, ꯄꯥꯕꯅ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯀꯅꯤꯀꯣ꯫ ꯏꯃꯥ, ꯄꯥꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯁꯥꯟꯅꯄꯣꯠꯀꯅꯦ ꯑꯃꯠꯇ ꯂꯩꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯒꯦ꯫ ꯅꯪꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯒ ꯀꯔꯤꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕ? ꯏꯃꯥ, ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏꯕ, ꯑꯩ ꯃꯇꯨꯡꯗꯁꯨ ꯍꯨꯔꯥꯜꯂꯔꯣꯏꯕ꯫ ꯆꯠꯂꯣ, ꯏꯃꯥꯅꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯒꯗꯕꯅꯤ꯫ ꯈꯣꯡꯕꯨꯗꯤ ꯍꯥꯝꯕꯤꯌꯣꯕ, ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯇꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯇꯧꯕ ꯇꯜꯂꯤꯕꯣ? ꯈꯪꯗꯦ, ꯑꯗꯨ ꯑꯩꯁꯨ ꯌꯥꯝꯅ ꯇꯜꯂꯦꯕ꯫ ꯀꯔꯤꯒꯤ ꯇꯟꯕ? ꯏꯃꯥꯅ ꯎꯄꯨ ꯃꯊꯛꯇ ꯊꯝꯕ ꯆꯩꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯈꯪꯂꯕꯗꯤꯅꯦ ꯂꯝ ꯍꯦꯟꯖꯁꯅꯨ꯫ ꯏꯃꯥꯅꯦ ꯆꯦꯡ ꯈꯞꯄꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯆꯦꯡ ꯈꯞꯂꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯅꯤꯡꯉꯥꯏꯖꯥꯎ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯇꯜꯂꯤꯀꯣ꯫ ꯀꯔꯤꯒꯤ ꯇꯟꯕꯅꯣ? ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯃꯆꯥꯁꯦ꯫ ꯊꯣꯏꯕ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ꯫ ꯑꯗꯨ ꯑꯩꯁꯨ ꯇꯜꯂꯦꯕ꯫ ꯆꯩꯈꯤꯗꯕ ꯇꯧꯅꯨꯀꯣ ꯅꯪ꯫ ꯂꯥꯎ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯟꯅ ꯍꯥꯝꯒꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯔꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯐꯤ ꯃꯔꯣꯜ ꯑꯁꯤꯁꯨ ꯂꯣꯏꯅ ꯃꯣꯠꯂꯦ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯋꯥꯅꯤ? ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯂꯝꯄꯥꯛꯇꯨꯗ ꯑꯣꯜꯂꯒ ꯁꯥꯟꯅꯩ꯫ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯁꯥꯟꯅꯕ ꯍꯧꯅꯕꯒꯦ? ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯗ ꯁꯨꯕꯗꯅꯦ ꯏꯃꯥꯁꯦ ꯋꯥꯔꯕꯅꯤ ꯈꯪꯉꯕ? ꯅꯤꯡꯉꯥꯏꯖꯥꯎ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯣꯝꯕꯤꯔꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯨꯛ ꯃꯣꯠꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯦꯡꯉꯣ, ꯏꯁꯤꯡ ꯀꯥꯏꯁꯦ ꯃꯆꯨ ꯑꯃ ꯑꯣꯜꯂꯦ꯫ ꯐꯖꯗ꯭ꯔꯣ ꯏꯃꯥ? ꯍꯩ, ꯌꯥꯝꯅ ꯉꯥꯡꯂꯒꯅꯨ ꯅꯪ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯔꯥꯡ
ꯅꯪꯅ ꯁꯤꯟꯐꯥ ꯐꯥꯈꯤꯕ ꯑꯃ ꯑꯅꯤꯗꯣ 10 ꯐꯥꯎꯕ ꯌꯦꯡꯗꯅ ꯍꯥꯏꯔꯛꯑꯣ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯗꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯇꯧꯁꯦꯕ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯕ ꯅꯪꯅꯁꯨ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯄꯥꯒꯗꯕꯅꯤ ꯏꯃꯥ ꯑꯩ ꯇꯜꯂꯦꯕ ꯃꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯩꯗꯣ ꯆꯩ ꯂꯧꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯣꯝꯕꯤꯔꯩꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯩ ꯂꯧꯊꯣꯛꯏ ꯆꯩꯗꯨ ꯃꯆꯥꯗ ꯎꯠꯇꯨꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯆꯩꯗꯨꯕꯨ ꯀꯤꯕꯗꯒꯤ ꯅꯤꯡꯉꯥꯏꯖꯥꯎꯅ ꯄꯥꯒꯦꯕ ꯏꯃꯥ ꯉꯔꯥꯡ ꯅꯪꯅ ꯐꯥꯈꯤꯕ ꯑꯃ ꯑꯅꯤꯗꯣ 10 ꯐꯥꯎꯕ ꯍꯥꯏꯔꯛꯑꯣ 1 2 3 5 ꯀꯔꯤ 3ꯒꯤ ꯃꯊꯪꯗ 5 ꯂꯥꯛꯄ꯭ꯔꯥ 3ꯒꯤ ꯃꯊꯪ 5 ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯪꯒꯤ ꯅꯀꯧ ꯑꯁꯤꯕꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ ꯏꯃꯥ ꯀꯣꯛ ꯃꯅꯨꯡꯗ ꯁꯟꯊꯤ ꯌꯥꯎꯕ꯭ꯔꯣ 이마기 ꯏꯕꯨꯡꯉꯣ ꯅꯪꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ 이마ꯅ ꯍꯧꯖꯤꯛꯇ ꯁꯟꯊꯤ ꯌꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯇꯣꯝꯕꯤꯔꯩ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯣ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ ꯅꯨꯃꯤꯠꯁꯤꯗ ꯆꯥꯎꯔꯦꯟ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ 이빠기 이bungo 이빠기 ꯅꯤꯡꯉꯥꯏꯖꯥꯎ 이빠 ꯍꯜꯂꯛꯂꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ 이몽ꯗ ꯂꯩꯕ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ 이마 ꯑꯩꯈꯣꯏ ꯄꯥꯕ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯥꯕꯒꯤ ꯃꯈꯣꯟꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯛꯏ ꯇꯣꯝꯕꯤꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯄꯥꯕꯨ ꯎꯕꯗ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯆꯥꯎꯔꯦꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯖꯩ 이빠 ꯄꯝꯒꯦ ꯂꯥꯛꯑꯣ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯏꯆꯥꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯗꯅ ꯄꯥꯕ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ ꯃꯩ ꯍꯥꯟꯅ ꯑꯣꯛꯈꯤꯁꯦ ꯅꯆꯥꯗꯣ ꯀꯩꯁꯨ ꯃꯥꯡꯉꯣꯏ ꯇꯣꯝꯕꯤꯔꯩ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯏꯆꯥ ꯄꯝꯕꯕꯣ ꯇꯣꯝꯕꯤꯔꯩꯅ ꯆꯔꯨꯅ ꯃꯩ ꯈꯔ ꯊꯥꯏ ꯀꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯅꯝꯕꯣꯁꯦ ꯅꯪ ꯄꯥꯏꯔꯛꯑꯣ ꯍꯣꯏ ꯃꯥꯡꯒꯣꯜꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤ ꯅꯤꯡꯉꯥꯏꯖꯥꯎꯅ ꯃꯄꯥꯗ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯄꯥꯕ ꯑꯩꯅ ꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯔꯒꯣ 이ꯆꯥꯒꯤ ꯐꯖꯕ ꯐꯨꯔꯤꯠ ꯑꯃꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯅꯤ ꯂꯩꯔꯤ ꯃꯆꯨꯒ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯤ ꯑꯩꯗꯤ ꯐꯨꯔꯤꯠ ꯄꯥꯝꯗꯦ ꯑꯩꯗꯤ ꯁꯥꯟꯅꯄꯣꯠ ꯄꯥꯝꯃꯤ 이ꯍꯦ ꯑꯩꯗꯤ 이ꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕ ꯀꯥꯎꯔꯛꯂꯦꯗꯅ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯒꯗꯕꯅꯤ 이bungo ꯅꯪ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯒꯅꯨꯀꯣ ꯀꯣꯟꯅ ꯂꯩꯔꯁꯨ ꯌꯥꯏ ꯀꯣꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯄꯣ ꯀꯗꯥꯏꯗꯒꯤ ꯁꯥꯟꯅꯄꯣꯠꯅꯣ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯤꯡꯉꯥꯏꯖꯥꯎꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯃꯁꯤꯗ ꯇꯣꯝꯕꯤꯔꯩꯅ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕꯀꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯦ 이빠기 이bungo ꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯒꯅꯨ 이마ꯅ ꯍꯥꯏꯅꯤ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯂꯩꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯥꯟꯅꯄꯣꯠ ꯄꯤꯌꯨ ꯍꯥꯏꯁꯤꯅꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯩꯈꯣꯝ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯗ ꯑꯩꯅ ꯅꯄꯥꯗ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯅꯪꯅ ꯂꯩꯔꯛꯇꯕꯒꯤꯅꯤ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ 이빠기 이bungo ꯁꯦ 이빠ꯒꯅꯦ ꯍꯌꯦꯡꯃꯛ ꯀꯩꯊꯦꯜꯗ ꯆꯠꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯥꯟꯅꯄꯣꯠꯇꯣ ꯂꯩꯁꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯔꯣ ꯄꯥꯕ ꯑꯁꯦꯡꯕꯒꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯅꯤꯡꯉꯥꯏꯖꯥꯎꯗꯤ ꯇꯨꯝꯈ꯭ꯔꯦ ꯆꯥꯎꯔꯦꯟꯒ ꯇꯣꯝꯕꯤꯔꯩꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯪꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯂꯪꯐꯩꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯑꯄꯤꯛꯄ ꯅꯆꯥꯁꯤꯒ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯇꯣꯝꯕꯤꯔꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯤꯔꯤꯕ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯌꯦꯡꯉꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯔꯛꯄꯗ ꯂꯩꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯅꯥꯛꯇꯒꯤ ꯅꯪꯅ ꯇꯥꯝꯅ ꯂꯩꯈꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯇꯠ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤꯅꯦ ꯇꯣꯝꯕꯤꯔꯩ ꯅꯃꯥ ꯅꯆꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯑꯩꯅ ꯍꯦꯟꯅ ꯂꯦꯡꯗꯅ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯩꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯪꯐꯩꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠꯇ
Yumda adum leina chatlaga thabak suba yaroidra sini. Anakpa mafam swaida thabak suba yaba irai leite. Yaragabu aina karigi aad leiduna surugani. Aina hena nungai pontene. Khangdreda punsise. Awaba kaya mayoknaduna hingba ngamba adubani punsi haribase. Tombirai kuyeroida. Nang aigi punsina nungai ai pharakpa. Isa ningai jause. Mapung phana chawda chawkhisanu. Ningai na marol ama kaliba. Maming naga ningai jaw thonjele. Khangdre hayeng tungda kari oirakpa. Maming dugi wadumadi aingonda palaklaganu. Nang thonjakhiba natra. Ningai yamna kanba aduda ningai jaw haina tholuri. Hoyare dudi. Aduma kauro. Pharisai matamse thenglamlagani. Tumna batawrsi. Asumna wari sanaraba tungda makhoi ani phamungda hipthakhirami. Mathangi numitni ningai jauna mapada. Paba kaithela sanapol leba chalasei. Masimadi kaudine laitau haibadadi kauri snabo. Aidi kaubidena kaurei nang. Nupi isa se puraga emukta kaithela chalukhige. Mana pamba kari no khara lebirake. Iyamna leithokpirakano. Seldo haina sizinabiyo. Hoida aisu khangi kidauge. Ibungo lao ipaga chalase. Ipa pambirage. Chawrena macha nupa bu pamduna yumdagi thoi. Kaithelgi lambi aduda mahak chali. Horene mai amlayo hainadi ningai toba yarego. Baba ne sel yamne yaudego. Hoi baba. Lambi dudana pi ama thengni. Ibeto na chawren bu yengduna. Ibungo chawren nang langphaidagi halaklabro. Awine. Ngarang thunglabani. Nasanduga kadaida chatlibano nangbo. Kaithelda chatlibani. Sanapol layosinabo amuk toiba khangba ngamde. Angangi ningai haise madu ngaktani. Wa amabu haikine. Nangi nasanupase lamdi hendawri ko. Naha nongma amasu khura chawren hoidagine. Makhoi kharana chu hurale haibra. Khurana ingonda pautami. Asengbagirane. Ibungo nangbo chu huralaga chabrane. China yamna haujani. Makhoinadi harauduna tawjariba. Adubu khuradi yamna likjabani. Chu matek ama phawba angang nubidane lemna pizapot nate. Adubudi ine aisu khangida. Aisu khulasida chawraklibani. Hai nasaningai jause seksina senauko othokna mangau thikre. Lampakta sanaredana hekta mi khanaba. Kumhai amani ko. Phare aisu amule haurage ko. Ibeto lehaure chawrena masanupada. Ningai jaw. Karigino nangna migi mapol huraliba. Miga phunaribade. Migi mapol huranba yadabro haise. Migi mapol huranbade laina sawiko. Matungda huranbe yadi. Adugane miga khanabasu yadi. Ipana nangbo kupna senaba ngamdaba asida. Nangde lam yamna helamledana. Baba ai lam hendabani. Asum chatpana kaitheldo yauri sanapot yuanba mafam amada pusili. To masida lairiba mayam sidagine nangna pamba makhalo madu lairadamni. Lairiba sanapot singduda munna yengduna. Baba sigi samose si oina laibiyo. Samose pamlabo. Chawrena masagi sanapoto laibiri madugi tungda khara thogli. Baba ai asapo chaningle asapo su laibiyo. Asapoti yumda lehoribadudi yumda halaga oina charo. Yadi tu asida yoribase asi ama laibiyoba. Ibungo ngarang pabana lairakpa ahawba asapot mayam ama yumda lehoridudi. Adu oirasu asi laibiyo. Asi haina ningai tawi. Ipagi bungo nangi ningai istibuko. Nangi ningai inbada misiniko. Masana apamba makhaido hek laibirami asum tauna mapa masa anido mayumda halami. Ningai zawna mamabu kauduna. Ima ai hale. Sakhumda lairamba tombiraido masagi makholda tabada mapanda thoi. Isa halakledana. Isabu kari lairaklabage. To samu laire. Asi haiduna uli. Ihamna fazare amaduna kaino. Sina haubine. Sigumbasidi aikhoida sumayam laidudi.
ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯂꯕ ꯏꯃꯥꯒꯤ ꯅꯤꯡꯉꯥꯏꯖꯥꯎ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯍꯜꯂꯣ ꯀꯩꯗꯧꯒꯦ ꯐꯔꯦꯁꯦ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯊꯤꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯦ ꯆꯥꯔꯒꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯃꯨꯡꯗ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝꯗꯣ ꯆꯥꯎꯔꯦꯜ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯉꯥꯏꯖꯥꯎ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤ ꯁꯥꯟꯅꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗꯅ ꯇꯣꯝꯕꯤꯔꯩꯅ ꯐꯤ ꯁꯥꯔꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯕꯗ ꯉꯁꯤꯗꯤ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏꯗ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯤꯡꯉꯥꯏꯖꯥꯎ ꯃꯃꯤꯠꯇꯨꯅ ꯌꯦꯡꯈꯤꯕ ꯃꯐꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯃꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯇꯥꯗꯈꯩ ꯏꯃꯨꯡꯗ ꯆꯪꯈꯤꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯅꯤꯡꯉꯥꯏꯖꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥꯅ ꯈꯛ ꯈꯨꯝꯂꯛꯂꯝꯗꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯃꯥ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯣꯝꯕꯤꯔꯩ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯐꯤ ꯁꯥꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯃꯆꯥꯅꯨꯄꯥꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯑꯣꯟꯊꯣꯛꯊꯨꯅ ꯇꯨꯝꯂꯝꯃꯤꯗ ꯅꯍꯥꯟꯈꯩꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯗꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯇꯣꯝꯕꯤꯔꯩ ꯐꯃꯨꯡꯗ ꯐꯝꯊꯩ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯜꯂꯤ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯁꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯥꯟꯅꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯆꯥꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯤ ꯑꯃꯨꯛ ꯁꯥꯊꯩ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯈꯣꯜꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯑꯣꯟꯊꯣꯛ ꯀꯨꯏꯅ ꯇꯨꯝꯃꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯐꯤ ꯁꯥꯕ ꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯍꯧꯖꯤꯛ ꯇꯨꯝꯁꯤꯟꯕ ꯐꯠꯇꯦꯀꯣ ꯇꯣꯝꯕꯤꯔꯩꯅ ꯐꯃꯨꯡꯗ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯐꯃꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯆꯥꯁꯤꯗ ꯇꯨꯝꯍꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅ ꯇꯣꯝꯕꯤꯔꯩ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯦꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯇꯣꯝꯕꯤꯔꯩꯗꯨ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯝꯅ ꯋꯥꯍꯜꯂꯤꯕ ꯏꯆꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥꯔꯤꯉꯩ ꯑꯁꯤꯗ ꯅꯥꯀꯟꯗ ꯂꯩꯕ ꯎꯄꯨꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯉꯥꯏꯖꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩꯗꯣ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯣ ꯁꯠ ꯅꯣꯡꯈꯠꯂꯤ ꯎꯔꯦ ꯃꯆꯥꯅꯨꯄꯥꯅ ꯎꯄꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯅ ꯇꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯀꯨꯝꯊꯔꯛꯑꯣ ꯏꯃꯥ ꯑꯩ ꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯀꯦ ꯁꯣꯏꯔꯦ ꯁꯦ ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯂꯥꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯄꯨ ꯃꯊꯛꯇꯒꯤ ꯊꯥꯡꯊꯩ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯞꯄꯤꯔꯣ ꯅꯪꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯇꯣꯝꯕꯤꯔꯩꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤ ꯅꯤꯡꯉꯥꯏꯖꯥꯎꯅ ꯅꯣꯛꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯏꯃꯥꯗ ꯐꯥꯒꯤ ꯈꯛ ꯇꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯅꯍꯥꯛ ꯅꯊꯟꯇꯅꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯑꯥꯎ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯅꯣꯃ ꯂꯩꯕꯒꯨꯝ ꯁꯨꯝ ꯇꯧꯕꯖꯥꯅꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯏꯃꯥꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯃꯇꯨꯡꯗ ꯇꯧꯔꯒꯅꯨꯀꯣ ꯂꯝꯍꯦꯟꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯇꯣꯝꯕꯤꯔꯩ ꯑꯁꯤꯒꯨꯝꯅ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯉꯥꯏꯖꯥꯎꯒꯤ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯝꯃꯤ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯀ ꯁꯨꯃꯥꯟ ꯃꯥꯟꯅꯔꯝꯗꯦ ꯑꯩꯒꯤ ꯏꯆꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ
ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗꯕ ꯃꯑꯣꯡ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯇꯪ ꯍꯟꯕꯤꯔꯛꯂꯕꯗꯤ ꯐꯒꯗꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯥꯎꯔꯦꯟꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤꯔꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯈꯠꯂꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯀꯩꯗꯧꯔꯒꯦꯕ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯊꯤꯕ ꯍꯦꯛꯇ ꯐꯪꯗꯦ ꯑꯃꯨꯛꯅ ꯑꯩꯒꯤ ꯇꯨꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯒ ꯎꯄꯨ ꯃꯊꯛ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯆꯥꯎꯔꯦꯟ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯅꯠꯇꯦ ꯅꯨꯄꯤ ꯅꯪꯅ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ ꯑꯁꯨꯝꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯃꯇꯥꯡꯁꯤꯗ ꯐꯥꯒꯤ ꯇꯧꯔꯨꯒꯅꯤ ꯆꯥꯎꯔꯦꯟ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯆꯥꯁꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯁꯤꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕ ꯉꯥꯏꯈꯣꯗ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯡꯗꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯝꯕ ꯅꯤꯡꯉꯥꯏꯖꯥꯎ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯛꯏ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯩ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯅ ꯌꯧꯍꯜꯂꯛꯄꯗ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨ ꯈꯪꯎ ꯎꯔꯤ ꯇꯣꯝꯕꯤꯔꯩ ꯐꯠ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯇꯥꯔꯤꯕ꯭ꯔꯣ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯗꯣꯛꯄ ꯑꯁꯤꯗ ꯆꯥꯎꯔꯦꯟꯗꯣ ꯍꯧꯒꯠꯂꯛꯏ ꯀꯔꯤ ꯇꯧꯔꯒꯦ ꯅꯨꯄꯤ ꯅꯆꯥꯅꯨꯄꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯑꯝꯇ ꯊꯤꯁꯦ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤ ꯃꯇꯧꯅꯣ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯔꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯆꯥꯎꯔꯦꯟꯅ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯅꯨꯄꯤ ꯃꯃꯥꯡ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯏꯅꯦ ꯍꯥ ꯃꯄꯥꯟꯗꯒ ꯊꯣꯛꯈꯤꯕ ꯖꯥꯠꯂꯥ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯄꯥꯟꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯉꯥꯏꯖꯥꯎꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯁꯤꯗ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯄꯥꯕ ꯑꯩ ꯁꯥꯟꯅꯔꯤꯅꯤ ꯑꯍꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯐꯃꯨꯡ ꯑꯗꯨꯗ ꯁꯨꯝꯕꯤꯔꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯌꯦꯡꯃꯛ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯆꯥꯁꯤꯕꯨ ꯌꯦꯡꯍꯜꯂꯁꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯑꯩ ꯄꯥꯈꯠꯂꯦ ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯗꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯔꯦꯟꯅ ꯉꯟꯇꯥ ꯆꯠꯇꯨꯅ ꯃꯥꯏꯕ ꯊꯝꯕꯧꯕꯨ ꯀꯧꯔꯝꯃꯤ ꯃꯥꯏꯕ ꯊꯝꯕꯧꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯨꯡꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯁꯤ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯉꯥꯡꯗꯣ ꯃꯄꯥꯜꯁꯤꯗ ꯍꯦꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯅꯤꯡꯉꯥꯏꯖꯥꯎꯅ ꯑꯍꯜ ꯅꯨꯄꯥꯗꯨꯕꯨ ꯎꯕꯗ ꯏꯃꯥ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯤꯖꯩ ꯏꯁꯨ ꯅꯨꯄꯥ ꯄꯨꯄꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯃꯥꯏꯕ ꯊꯝꯕꯧꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯒꯤ ꯃꯇꯧꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯥꯏꯅ ꯈꯪꯂꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯃꯁꯥꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯅꯤ ꯀꯨꯏꯊꯔꯕꯗꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯣꯏꯅꯥꯅꯕꯨ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ ꯃꯍꯥꯛꯅ ꯍꯩꯖꯕ ꯃꯍꯩ ꯃꯌꯥꯝꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯗꯨꯗ ꯌꯦꯠꯂꯤꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯣ ꯈꯥꯏꯗꯣꯛꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯐꯔꯅꯤ ꯅꯪꯒꯤ ꯑꯣꯖꯥꯅ ꯐꯠꯇꯕ ꯂꯥꯏꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯣꯖꯥ
ꯑꯉꯥꯡꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯃꯝ ꯑꯊꯦꯡꯗ ꯃꯊꯟꯇ ꯈꯛ ꯃꯄꯥꯟꯗ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯑꯀꯠ ꯁꯦꯜ ꯈꯔ ꯀꯠꯂꯦ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯥꯏꯖꯥꯎꯒꯤ ꯃꯁꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯂꯥꯏ ꯐꯠꯇꯕꯗꯣ ꯈꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯅꯤꯡꯉꯥꯏꯖꯥꯎ ꯃꯥꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯂꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫